Manipur Top Trending News na tunga-tungan pa reliable source hindi kilang kutsaraga matamatang di oiba maru ega ipasu patul kanchari. Ahanbada miyamgi mihutni hariba lusigbasing matampumbagi oina social boycott tawfam thoktabra MMTU na asumna phongdokli. Manipur gi lurabal tanfamsida miyamga samnadraba miyamgi mihutni haiduna lairiba lusigbasing miyamna matampumbagi oina social boycott tawfam thoktabra haina Maitei Mitei Tribe Union MMTU gi Youth Wing gi convener Haubijam Surjitna phongdokre. Wafam asing asi nungthil press club ta pangthokpa pawgi mifum amada saruk yaraduna phongdokhibani. Mahakna makhatar haikibda Manipur Assembly na kuki lalhogasinga su makha tana sangdoknaba lokhiba waripki ona tenabada chahi amagi su agreement tawnabagi charaksida lengak semnaba onaribasi angakpa pawi. Masing mathakta State Assembly na logi wangmada ST lista yaholiba any kuki tribe haiba wahi asi lathoknaba lokhiba warip adubusu hangbidre. India lengakna center amasung state ka leynariba federalism gi structure punamak pungtu thugaire masingba miyamgi mihut miyamgi lengak ama leibagi wantok amadi ikai kumnaba leitraba matamsida popular government ama semba natraga miyamgi mihut poina leirubagi kanaba amutlei handaksu extend tokibagi inakiba agreement asi manung mapan naiba lepak thugainaba chathariba kokesingi michangda leplaga India lengakna chathaba agreement ni masigumba agreement si karino haiba wakhal khanthadana miyamgi mihutni politician ni haijariba kharana India lengakna tanbinaba amadi mapuningba saduna masigumba achumba thodangni haiduna phongdorpasi yamna ikainingai ni. Manipur Assembly gi warip haibasi Constitution gi article number 112 gi matung ina Supreme Court na fawba khut thinjinba rakha yade. Manipur Assembly na kuki lagabu singi chatnariba su gi ground rule amata ngakre haiduna kumja 2024 gi February gi Assembly session da su chana handanba warip lokrabani. Myanmar changsilakpa mitopsingna any kuki tribe haiba kam ama sinaduna ST lista confirm thokte haiduna Manipur lengakna kumja 2018 amadi 2023 da lokhiba warip adubusu India lengakna ikai khumnabide nauna inkhiba agreement asida any kuki tribe ki representative di ngamlaldo recognize tawduna sign tawasida yaholi nauna sign tawnariba agreement asigi matung ina kuki lalobasingna separate administration taloi lai thadokani violence tawoi national haibasing handoktuna maitei sing chatok chasing yahangani haibasi oridaba namthakne masidi hingsabina sari sonbani. India gi home ministry na me taraga mapanda mitop handoktuna deport tawgatawani haikiba adugi ona tainabada mitop singbu kangkhatuna thambagi manung mapa naiba thoksilani. Manipur miyamgi mihutni haidana leiriba mihutsing asi leipa asigi leiriba aruba issue amadi masagi mathokdang sing khangjadre oija oithak ngahaki masai kanaba thiba mi khomjilaga ngahaki power politics tawduna leire lamdam asigi yalhomi oiriba mi maitei singbu ST lista chalhanduna constitutional safeguard ama phangnaba hotnabagi thabakta mai onsinba leite yalhomi proof asigi hojik oiriba phibam amadi tunglamchaki karisu khangthaba tawdre. Myanmar amasung Bangladesh tagi mitop kya lak lomgi wangma changsilakli asi khandoktuna tanthokibagi mahutta makoibu omjilaga voter list ta hapsilaga vote bank ki politics tawduna leire. Politicians sing asina musilaklaba furup macha asi kannabagi khongthangdi amata paikhatte adubu function media na singbada maiteina thongna pharami chahi lising ani henbagi puai lei haina lauguna lei. India gi awang pok lamtambi mufum oina tribe khudingmak chahi kya gi mamangdagi ST lista tanduna constitutional safeguard pikre kumja 2019-51 da ST lista khwaidagi hana chanpham thokpa maiteina ST lista yawhunba ngamri. Hojiksu Assam, Sikkim, Arunachal Pradesh na singbasingi tribe macha kaya ST lista channabagi khongthang khudimok miyamgi mihut oiriba politician singna lepna honari adubu aikhogi lamdam asida miyamgi mihut oiriba politician singdi maiteibu ST lista chalhannabagi lokhatpam thokpa thabak thoram sing lokhatpagi mahutta masigi mayakta samnadaba wakai kya ngangduna leire. Miyamgi lakham thokpa thodang lawba ngamdraba India gi lenga ki luchibasing tawninba tawiba wangangba ngamdraba ngak nenduna leiraba luchibasing asina anoba lenga ama sembatlabasu ngasi tengnariba miyamgi luraba tanfam asi okhanba ngamgani haibagi thajiningai leite hairakli. Makha tarpada BJP gi luchibasingna su sangdokpada yare haidriba karigino su de yanariba wahum miyamda phongna khanggetabani. MLA location asumna hangakli. Congress na suspension of operations su tongrambadagi thokpani haina taptana haikiba BJP gi luchibasingna handak
BJP Lengang Amuk Nona Kuki Lalabusing Tonaiba Su Agreement Sangorpasi Yaro Haidiba Karigino Haina Contract from SCG MLA TH location of Kongoke Ifal Eski District Maning Chanalaiba Kaibi High School da U Thabagi Thoram Amada Taruk Yakiba MLA Asina Pami Singda Hangba Wahangi Pakumpiruduna Mahana High State Asida Pokpa Kana Sunabagi Irangasi BJP Lusimba Singna Congress na Su Tonambadagi Topani Haina Hanagi Chief Minister and Biren Yauna BJP MLA Sing Amadi Liching Bakiana Hakivadu Object Su Chatnaba Yaro Haibu Wapum Kondokiba Karigino Matandu Laramba BJP Lengaki Cabinet na Sudagi withdraw Toba Haiba Warep Pauba Loba Laikrabani Lonena Assembly da Su MLA Sing na Su Chana Handanaba Warep Loba Laikrabani Adubu Handak Center da Laiba BJP Lengang na Nauna Amuk Su Extend Tawakle Numit ini humigi manungda state asigi BJP gi Lusimba Singna Su extend tawba si aikoi yaba ngamloi haib taba tarabadi irang asi BJP na sogatpani haibada aimanda thokloi haiki mahakna makha taraduna Congress lenga ki matamda Su tawnomba asi Kuki Milton Singh aduna khulai paijaroi Manipur gi territorial integrity amadi India ki constitution ngakna chatkani haiba Principal matung ina tawnombani nganina kumja 2008 tagi 2016 fawgi matamasida pahamdaba thawdok mihat mipun amata Suga mai lena thokiba leite adubu kumja 2017 da state asida BJP lenga lerpadagi BJP lusimba singna kumja 2022 gi mikhal ka da halu nakhogi demand pige haibadagi uki singna demand tawkibani haibasi makhogi lusimba ama oriba SS Haukip masana phongdokpa laikrabani Congress na taramba Su aduda ground rule sing ningthina semduna ground rule thukai lagadi kudakta Su withdraw tawba haiban singba yaujaribanina amadi tha kodingi joint monitoring group na monitor tawkibani adubu andaki irang asigi manungda Sugi cadre singna ground rule thukaiba amadi aran athup ya chathaka matungda handak BJP lengauna inau nauna Su extend tarpasi yaroi haidibu karigino masigi mathakta hana kiba ground rule gi matung ina anoba cadre recruit tawba yaroi haiba singba wafum yaudani adubu inau nauna project pinaba asida masigumba ground rule kari yauribage natraga arthak khabage amasung nauna project pinaba asidana cadre masing kyano haiba singba yauna nimi gi manungda Su da yanariba wahum sing public domain ta thamduna miyam da phong na khangdabani haina taksilakli MLA location hai Congress na mitutna Luchingba Kukilal ka Su tawnobani haina BJP gi lusimba singa hajin ngangun leiba adusu handaki Su tawnoba asida mitop yaugibra natragana yaugabra yauragana karigi makhatan laholibano lenga haibasidi adum makhat tathaba oibana karigi extend tawibano haibadusu sindokpirakadabani tampakta kuki changba yaroi haina maitegi maikedi haikiba tade adubu ngarang nahanta lenga amadi kuki lalabu singa yanabagi matung ina highway angdoklani hairaga kona amuk maitei chatok-chasin yaroi haibasi karigino masida India lenga governor amadi Manipur chief secretary na miyamda patanung thokabadi lenga nga teksak pugani amadi chenabasing matik chaba siraki gani haijiba karigino maramasina hawe hangdokle haibadi thokpa aduga chakpadi yadaba asidi kari wahanthok leibage PM Modi tasingamak lakadaba orabadi mahakna state asida solution ama puraknaba amadi ingtappa hajilaknaba kari tawgani haiba singmadu miyamda mek sengna khanghan pamthoi haina MLA location na harakli makha tarpada Kuki Milton Singh hingba ngamba lo leitabra makhoibu ngaknaba tokhaiba lo leibra Mahesor thawazumna hangrakli Kuki Milton Singh na chathariba unlawful oiba thabaksing thinganaba mokhi mathakta panba yaba act madi lo amata leitabra natragana makhoibu ngak senanaba tokhaiba special lo ama semlabra haina RPIA gi National Secretary su oiriba Manipur State Committee gi President Mahesor thawazumna phongdokre Ministry of Home Affairs amasung Kuki khulai paiba singa anoba Su agreement ki kuyek pinakiba asiga mari lenana Mahesor na thadrokpa video release amada wapum asi mang phongdokibani mahakna makhatana haikibada Ministry of Home Affairs UPF KNO amasung Manipur lenga ki official singi agreement ama sign tawnakiba asina Manipur gi miyambu apangba siba oina thokle agreement asiga mari lenana ministry gi maikaidagi thadrokpa press statement amada Manipur gi territorial integrity sokhandaba amasung National Highway number 2 hangdokba haiba wafumda highlight tawraga miyamda arauba pokhanki aduga thangnaba mikuptana agreement aduda maru oiba thogdang loiba Kuki Job Council na
ꯇꯧꯔꯛꯄ ꯆꯦꯔꯣꯜꯗꯅ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦ ꯑꯁꯤ ꯍꯥꯟꯅꯗꯒꯤ ꯑꯊꯤꯡꯕ ꯊꯝꯈꯤꯗꯕꯅ ꯅꯧꯅ ꯍꯥꯡꯗꯣꯛꯀꯅꯤ ꯍꯥꯏꯕ ꯋꯥꯐꯝꯁꯤ ꯆꯥꯟꯅꯗꯦ ꯍꯥꯏꯔꯛꯂꯤ꯫ ꯃꯁꯤꯗꯁꯨ ꯅꯠꯇꯅ ꯀꯨꯀꯤ ꯑꯃꯁꯨꯡ ꯃꯩꯇꯩꯒꯤ ꯃꯔꯛꯇ ꯊꯝꯂꯝꯕ ꯕꯐꯔ ꯖꯣꯟ ꯑꯗꯨꯃꯛ ꯃꯈꯥ ꯇꯥꯅ ꯂꯩꯒꯅꯤ ꯍꯥꯏꯕ ꯋꯥꯐꯝ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯃꯁꯤꯅ ꯍꯥꯏꯅꯤꯡꯂꯤꯕꯁꯤꯗꯤ हाईवे मैतई चट यारोई हाइबनी असुमना कॉन्स्टिट्यूशन की वांगमदा थबक तौरिबा कुकी मिलिटेंट्सिंग अमसुंग लैरिबा लुपसिंग असिगी मथक्ता पानबा याबा लो अमता लैतरबा नत्रगना मखोई असि ngak senanaba constitution da तोखाइबा लो अमा सेमदुना लैरबरा हाइबा वाहंग हांखी मांग मखा तान हांखिबदा कुकी जो काउंसिल की चेरोल अदुना पल्लिबा याम मरु अबु वाफम अमना सेपरेट एडमिनिस्ट्रेशन नतना तुम कोइबा तंदु लैताना लैबगी वारी लैते हाइनसु मयक सेंगना पल्ली उनमक्सी येंगलगा मिनिस्ट्री अमसुंग कुकी की मरक्ता पांदम सानखिबा वारी अमसु पनखिबा एग्रीमेंट असि करी करंबा मखलगी एग्रीमेंट नो हाइबदु चावना चमुमनबा अमा पोखले एग्रीमेंट असिदा अनुबा ग्राउंड रूल सेमले हाइजिलगा हानगी ग्राउंड रूल तुगाइदुना लरकबा कुकी मिलिटेंट सिंग नौनसु तौनरे अदुगा यानरे हाइरिबो हुमसिंग असिना जैनहंदुना मियामबु अपंगबा सिबो ओइना तोई एग्रीमेंट असिदा यानरे हाइरिबा मिनिस्ट्रीना थोरलिबा चेरोल अमसुंग कुकी सिंगी माइकैदगी थोरलिबा चेरोल अनि असिगी मरक्ता कन्फ्लिक्ट ओइदुना लैरिबसिदा मणिपुर की मियाम मरु ओइना म्यूटसिंग तुमिना लैसिनफम थोक्तबनी हाइकी फुरुक मसेल मरक्ता ngang saknaba natana manipur gi miyambu usitabugum chathakliba thabak thoramsing asida manipur da laiba CSO political party khudingmak amadi miyutsing punsilaga hairiba agreement asi chatnaba yaroi haiduna punna leminaba matam oiraklabani hawjik khujek pinaribasi agreement ni masi ek nate law nate aduna khujek pinariba party ahumgi manungda amana yadabada kudakta kalchatpa yaba potni masida ruling opposition tidana miyutsing amadi political party na masagi board mangdanaba haiduna tumina lesiloidabani hairki video si pawdamada soikilan kibawa sunga pigani channel si bunuk sibiduna share amadi subscribe tawbibidamo haingai tan tharpa khondoksari amadi makhatana myam gi seba tawba ngamba ojage